Connect News Media Tabiriba Singbu Taramna Okchari. Macha Kainarabi Mama Amana Justice ki demand tauri. Tronglaobi ki bomb attack ta pigliba macha ani Kainakrabi Oinam binitana Mahaki Mapuroba Defense Force ta leiduna leba ngak pachat khringaida Mahaki macha singbudi Ngakpinaba Kanasu Leiramdre haina penda ba phongdokli. Nasi mama ama oina ina chak leba mai chakse atopa kana amata da lebak se da leiba ima lebak se da leiba kana amata da chak ta boysen ugo ai ipuroi bana defense la leiraga lebak ngak pachat khringaida ai khoi bu zu ngak pi ga ni ma khoi gumba kaya gumba na ngak pi ga ni khalaga imung du da tumma ga leiru bane ngak pi na ba kana amata Leiramdre harabadi Ichasing do aina ahing da hogalaga ngak khelaga leijaranga da bane mang su manga moi cha gi punsi Binitana hai macha ani gi achumba oil fangdriba fawba mahaki thona haloi April taruki athengba hingda thokiba laibak thiba thodo aduda mahaki macha ani leikhide amadi mahakna serious oina soki hospital da admit tawkiba numit humni gi matung fawba mahakpu mahaki angang singi maramda khangan khide family gi mi singna mahaki phibam ubada asengba lotun thamki mahakpu macha sing layingli haina khumki Numit humni gi matungda newspaper pabada masi khangki madudi mahaki macha animak leikhidre masi khangbada binita chauna shock oiki kapki amadi wanthaduna laikanaki laibak thiba thogdo aduda soktuna layengduna leiribi oinam binitana mahaki pendaba media da phongdoktuna hai security force singna ngakpi senbiri khanna yumda macha singa loinana tumlingeda tamthiraba thogdo asi thoki Security na ngagliba mafam phawba micham siraba sinadi Central Force ngasi deploy tawduna leibagi wahan thok leitre makhoi Leiramdrabadi mama oibisingna macha singbu ahing tumdaba makai sangduna ngak selamgani haina binitana pendana phongdokli binitana state asigi lengakta wahang hangladuna hairi kuki khulai paibasingna micham miyamda landaduna mihathina halaba phawbada lengakna tumina leisin basi pende Karamba matamda lamdam asida tangdu leitana leibangam gadori mahaki pigliba macha ani hatkiba sigi matangda ngasi phawba mihat pasingi mathakta matik chaba cherak pidaba asimak laibak thibani haina binitana pendaba phongdokli binitagi mapuroba oinam mangalngamba BSF ki havildar oiduna hauzik Bihar ki Kishanganj ta posting taduna leiri mahak macha sing leikhidaba amadi mahaki nupi sokhibagi paw asi thodok thokiba numit adugi ahingda phangki paw hek phangbaga yum thongnanaba honaki adubu flight phangkidabadagi train da Guwahati phawba laklaga Guwahati dagi flight ta Manipur yoraki Maki imung manungda thogliba awaba thodo asigidamak miyamna ihau amadi khongjang sing changsin bibada mahak apenma pokchei mangal ngambana hai karigumba aina yumda nganna tholaktuna Ichasing adubu aina konduna leiramlabadi Ichasing hingauraga aina siramlabadi hena pengadabani haina phongdoki mahangna pendaba phongdoktuna hai thodok thokiba numit mangani helaba phawba lengaki maikaidagi thamkiba wafam sing thabakta onthoktree Mahaki macha hatkiba amadi nupi bu soon kiba thodokta chenabasing pharaga puthoktriba phawba apenba oiro haina phongdokli mangal ngamna sengdoktuna hai paisa kharagi damak kaidongda victim family na lenga kaya sinaroi sikari yang sengdoktan bagi ei sama ko ni pero sa pero nga mana yasanarwa paisa kharagi damak ta ni mo tinga ga wana pero Yasanarwa leiroi pero masuk leiroi na sengutare Je sina pirakpa suggestion khudingmak isane yajare haiki aduga leikhidraba angang sing asigi mabok oinam loidang tombina hai aigi apikpa isu sing asigi kari maralno asuk tamthiba chaitheng phangaliba aikhoi paisa pamde justice pami Asumna Manipur hauzik mikap mirau khol mitkipi sena khaina bagi Tengthakhol penda bagi wakat amadi uhaidaba tahidaba thogdo wathok kayana thali masi ubada leba asigi mapi mapa oiribasing leba ngakli basingi thamoida kariguma makhal amatagi achumba asengba machet ama fawba tawge haina khanthaba ngamdrabadi makhoi leirubagi karibu kanaribage leitabana hena fai video sidang asigi di matang asoi fawbadang thagasari